Su lautu naga taru hatpada senaba sing sarakpiyu. Kuki militant sing India lenga amasu Manipur lenga ki marakta taunariba suspension of operation su lautu naba KNFP gi chairman thangboy kipken gi mathakta action lokatnaba naga misam taru hatkhibi gi thawdokta senaba sing pharaga sarakpinaba indigenous peoples from Manipur amasum Delhi Meetei coordination committee na puna prime minister amasum home minister da memorandum pisinduna taksankri. Organization ani asina puna thadorakpa chirol amana hai lairon wifi digi fakhraga jun tarada makak asiba haksang oina phangkhiba naga misam taruki imung manunggi awabada saruk yari thaudo adu Kokizo council gi chairman na makoi masagi fruki miyoi singna tawkhiba Achaoba asoibani haiba phongdokhiba lekre thaudo adugi singnaba singmasa khanglaba phawbada thaudo aduna mapung oina senariba miyoi hauju phawba phaba ngamdana leiba si asumba well phangnanaba sanctionba khongthangda sauna maithibani naga sina Kuki gi miyoi taraga mari miyoi bigi minungsi yenglaga thadokraba matungda naga hostage taruk punna tamthina otnairaga mihathina hatki Kuki singna phajiluraba thadorokhiba victim singdana masak khangdaba sadong namduna pijaba loinana rapi singadu hauji PTSD na naraga leiri organization ani asina irang asida awaba nanglaba naga amasu Meitei singi imung manung singda sagoli amasum thawdok sing aduda chenariba sing India lenga amasu Manipur lenga na athubuda phanaba amasum prosecution taunaba demand tawri organization asina tungan ba demand mari prime minister amasum home minister da taksilakni demand sing adudi state asida rule of law lehanabigi dama Kuki militant singa taunariba su agreement kudak thando Central Security Force asan mirai naidana thabak tawhan biu loinana furuk khudimakta manaba mi yengna yengla sihai naidana khuyek khulai phagatnaba operation sathabiyoiki Deputy Chief Minister Nemsa Kipgen ge mari lainari ba KNFP gi chairman thangboy Kipgen gi mathakta khudak thabak lakhot biu amasum Deputy Chief Minister masamaksu model ground pham thadokdabani masiga loinana naga misam taru hatpa masum miyot minai sathabada sienaba wathoriba miyoishin gi mathakta athubada faganaba masum serak pinaba wafam taksilakli MP the lawyer Kaptuna Hatkhre Madhya Pradesh ki Gwalior district ta ngarang khulai paiba miyoi ahumna lawyer ama nongmaina Kaptuna Hatkhre haina police na phongdokri police officer amana phongdokpigi matung ina thawdo adu nahanung thil Pobop da Bitarwar town gi Dabra road ta leiba hotel ama gi marak thokibani laikhidraba lawyer adugi maming Ratan Singha Yadav sei humpu kawi haina phongdokladuna official duna ki mak nongmai maru ahum panbadagi khudakta Gwalior city ta leiba hospital amada pukhatke do busina purakle haina doctor Sunal Aktoki makna ki etik adugi matung miyoi ahumdu mafamdudagi senkhibaga loinana makoi phanabagidamak police ki team sing semle hari Meetei-kuki gi iranga mari lainana Belgium da se pathokre Benaras Hindu University digi psychology da postgraduate loiraba Manipur digi mahairoi Moirangthem Netalian Toyaina Belgium gi University Leoben da pangthokiba kunganipan suba International Congress of the International Association for Cross-Cultural Psychology IACC P2026 talebas ki mut sinduna ma ki research paper pathokre ri malem gi tuan malebak singni ki psychology ki mahairoi kya amana saru gya duna malem gi thakta pangthokiba congress adu da mahakna rethinking integration identity amasum and adaptation in ethnic conflict among the Meitei and Kukizo communities in Manipur haiba research paper ama patokhi maki research paper adu Benaras Hindu University ki maki supervisor Dr. Savana Banu amasum Dr. Singai King Koite ki lamjing lamtak makhara pathokibani mana pat puthokiba paper adu da hauju Manipur sai ahum hena thulakliba Meitei amasu Kuki ani ki marak thoklibi irang asi matau kramna tholakiba amadi haujuk pawba muknaraga lairibasigi matangda akupo wafam singnainaduna yauri hari Moirangthem Netalian folki lyricist oiriba sana Herachandra 2025 ki mana phangkraba Mairao hairagasu khangnaba Moirangthem Indrajit ki masanupani Sendra Singkhong da pokhiba Moirangthem Netalian haujingna Imphal West ki Sorbon Thingel da lairi Modi Leingak ki aroiba mikup oigani haiba message thengnabadigi thijingkhri
Cockroach Janata Party CJP gi Parliament Kongseta Sound Irang Tokraba Matung Kongjang the Sarugya Kip Kongjang Loi Karana Tanaramani Haiba Messias Krada Karigumba Kongset Asida Mio Ohun Kaktang Oirabasu Shiba Yarabadi Mikup Aduna Modi Leingak Aroiba Mikup Wegani Haina Pongtu Lamba Ting Rakwadigi Police the Messias Asigi Matang Tibu Humiki Tabak Pekat Paukriari Police the Fongdo Kiba the Messias Asidanatana Kongjang Asi South Toraktuna Karigumba Internet Things in Manasingba Tabak Pekalaklabadi, Kongjang Loising Kamdona Internet Huranduna, Samgadagi having Matanga so Aronba information care share Toronaki. Kongjang as the Tawai Tadoko power Pamuda Vigi, Mawong the message Ituna Taramba Cares Tinaki, Ashiguma Leingaki, order bypass Tobungamba, application sing later Brahmasu, Kongjang Loising Ponda, install Taurabra Habesu, Tizilagani Hari. BJP MLA sing apen pen phongdok nakre Manipur haujuk laiba Bharatiya Janata Party BJP na lusing ba lenga asigi MLA sing goeba tha khudingi pangtokpa normal meeting ngarang Imphal gi kaisampat ni te pachu thekta laiba thambal sangle na pangtokre BJP Manipur Pradesh ki President in charge Nongthombam Nimbas na preside tawduna ngarang numidang pung mangaga makhai digi horaga numidang pung taruka makhai taramdai phawba pangthokiba BJP MLA singgoiba meeting aduda Chief Minister Yumnam Khemchan yauna puna MLA taragani palom na sarugaki BJP MLA singi marakta coordination laina thabak tawna ba amasung party ki organization mapangal kangkat hananabagi wafam yauna tuan issue kya gi matang da MLA singi marakta apen na bigi wafam kya ngarang gi meeting aduda phongdok na khiyari adumaina ma apen da singadu kari no haibadi pawgil likhunasina phongdorakti Sikkim gi tunnel ningkhaibada mi tarasiri Sikkim gi Namsi district paikhatpa Tista stage 6 hydroelectric project ki hauzik CM niba tunnel ama landslide na maram oiraga ningkhairakpada yamdrabada miyoi tarasikre miyoi kullomna tunnel manungda lekri hari singnaba kyagi marakta mi kanbegi thabak akan mamong rescue team sing sathari adumaina ma akan manong leptana subana maram amasum singmai oiwa amasum hu sienba gas sing tunnel manungda leak oirakpana mi kanbegi thabakta anobu khurau heri thaudo du samradang manakta kilometer 3 rom sangba tunnel amagi manungda thokibani report ki matungina tunnel kin tharakpa matam madu National Hydroelectric Power Corporation NHPC gi officials amasum project developer partel engineering gi mihut sing yauna miyoi kunga mangari gi kuntragani palom tunnel adu ki manungda lekhiari hauzik phawbada emergency team na miyoi taragani to rescue tawre miyoi taragani parni ki kun phawbana kilometer ahumlom sangsilaga leiba maphamda tunnel manungda lekri hari mi kanbegi thabak sathabada rescue team da yawriba miyoi kya asok apan nangle hari mi kanbegi thaba adu National Disaster Response Force NDRF State Disaster Response Force SDRF Sikkim Police Fire Department local volunteer singsi yawn sathari adumainamak tunnel adugi manungda carbon monoxide gas thokpa oxygen